ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MPAꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ 7ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯏꯗꯤꯇꯔꯁ ꯒꯤꯜ ꯃꯅꯤꯄꯨꯔ EGMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝ, All Manipur Working Journalists Union AMJUꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯦꯝ ꯚꯛꯇ, Village Development Authority ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝꯒꯤ ꯆꯤꯌꯔꯃꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯍꯤꯃꯥꯂꯦ, ꯀꯪꯂꯩꯄꯥꯛ ꯇꯨꯔꯤꯁꯠ ꯁꯦꯟꯇꯔ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯈꯥꯏꯕꯝ ꯒꯤꯔꯥꯅꯤ ꯑꯃꯗꯤ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯕꯝ ꯅꯤꯡꯊꯦꯝ ꯄꯤꯁꯛꯅ ꯃꯔꯨꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯅ ꯍꯥꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯃꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯆꯕ ꯐꯪꯕ ꯑꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯊꯧꯕꯁꯤꯡ ꯑꯁꯤ ꯆꯠꯈ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯕ ꯂꯥꯟ, ꯃꯈꯣꯏꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯩꯕ ꯍꯧꯅꯗꯦ꯫ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯔꯝꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯏ, ꯑꯗꯨꯕꯨ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯑꯁꯤꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ, ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯤꯗꯤ ꯃꯇꯧ ꯇꯝꯕꯅ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯁꯤꯟꯐꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃꯗꯤ ꯂꯩ, ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯤꯡꯖꯩ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯁꯦꯝꯈꯤꯕ ꯂꯨꯞ ꯀꯌꯥ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩ꯫ ꯃꯈꯣꯏ ꯂꯩꯕꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕꯁꯤꯡꯗ ꯑꯆꯧꯕ ꯈꯨꯔꯧ ꯑꯃ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯅꯝꯊꯅꯕ ꯑꯃꯗꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯀꯨꯝꯖꯥ 2016ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯈꯠꯅꯍꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯑꯃꯨꯛ ꯈꯠꯅꯍꯜꯂꯦ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯨꯀꯤꯒ ꯊꯥꯗꯧꯒ ꯈꯠꯅꯍꯟꯅꯕ ꯂꯥꯂꯣꯡ ꯆꯠꯊꯔꯛꯄꯒꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯑꯃꯒ ꯈꯠꯅꯍꯜꯂꯤꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯇꯧꯅꯔꯤꯕ ꯑꯁꯤ ꯂꯦꯞꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯕ ꯍꯩꯕ ꯃꯊꯧ ꯇꯥꯏ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕꯗ ꯐꯨꯔꯨꯞ ꯑꯃꯠꯇ ꯆꯤꯊꯍꯧꯕ ꯌꯥꯔꯣꯏ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯥꯡꯂꯣꯝꯗ ꯈꯣꯡ ꯊꯥꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯇꯤꯟꯅꯅ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯄꯪꯍꯨꯟꯗ ꯍꯨꯟꯅꯕ, ꯑꯃꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯑꯒ ꯍꯦꯛꯇ ꯑꯃꯅ ꯄꯪꯆꯩꯗ ꯆꯩꯔ ꯄꯪꯉꯥꯡꯗ ꯉꯥꯡꯅꯕꯁꯦ ꯆꯨꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯣꯏꯅꯃꯛ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯅꯤ꯫ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯂꯤꯡꯈꯠꯄ ꯃꯇꯝꯗ ꯊꯥꯗꯧ ꯌꯥꯎꯈꯤꯕ, ꯀꯕꯨꯏ ꯌꯥꯎꯈꯤꯕ, ꯃꯩꯇꯩ ꯌꯥꯎꯈꯤꯕ, ꯃꯁꯤ ꯈꯛꯇ ꯅꯠꯇꯦ, ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯁꯤ ꯄꯥꯎꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗꯕ ꯌꯥꯗꯕ ꯃꯌꯥꯝ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯏꯈꯪꯗ ꯈꯪꯕ ꯉꯥꯛꯇꯅꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇ ꯂꯨꯞ ꯈꯔ ꯂꯩꯕꯒ ꯂꯣꯏꯅꯅ ꯂꯨꯞ ꯃꯌꯥꯝ ꯑꯃꯅ ꯊꯕꯛ ꯇꯧꯔꯤꯉꯩꯁꯤꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯇꯨꯡꯁꯤꯟꯕ ꯆꯨꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯃꯤꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄꯨꯟꯅ ꯀꯟꯅꯕ ꯊꯕꯛ ꯂꯧꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯄꯨꯟꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ꯫ Coordinating Committee on Manipur Integrity